Lakhipuronline puthokchaba October ki tang 19 leibak pokpa numit ki Khomjinba Pao tabirasi ahanbada maruoiba pao Manipur gi ngangom bala international football masana singda punna goal yankhai janma ngamkiba Bharat ki ahanba sanaroi oire Kendra gi mantri Dr. Mansukh Mandaviana New Delhi da E-Shram One Stop Solution hodokre Panchayat Mikhalasida Mitegi Mihut Masing Yamna Thagananaba Honabagi Damakta Sub Committee Semkre Jiribam Higher Secondary School gi Oja Singh join Tauradriba Phauba School Thingzinbagi Khongjang Handokhiroi Haire Musuna Sinduna Manipur University gi Kangsangda Ahanba oina National Level Kang Exhibition Match Pangthokre amasung Akanba Nonglai Nungsit Dana Orissa amadi West Bengal Samadru Mapanda Yauraklagani haina Bharat ki aing asa loisangna mangjawa pikre Haujik mapungoi pau tabirase Bharat ki nupi ki football team da maroi pathaudang lauriba Manipur gi ngangom bala international football masana singda punna gol yankhai chanma ngamkiba Bharat ki ahanba sanaroi oire Nepal da hujik chathariba SAF Women Championship da ngangom bala Pakistan ga sanaba match amada mahakna chankiba goal ka loinana Pulapna international football masana da goal yankhai chanma ngamba sanaroi oikre SAF Women Championship asigi Bharat ki team da goalkeeper da Elangmam Panthoi chanu amasung Maibam Linthoi ngambi defender da Wangkhem Linthoi ngambi Hemam Silki Sorokhaibam Ranjana amasung Loitongbam Asalata midfielder da Ngangom Bala amasung Naurem Priyanka forward da Dangmai Grace sanabada yauri point ahom phangduna leiriba Bharatna hayeng jumsakation nimit ki nungtil pung 5:35 da Group B की मैच amada बांग्लादेश का सानगनी मुझे 50 गोल करना बहुत अच्छा लगा है अच्छा फील कर रहा है क्योंकि बहुत कुछ इयर्स मैंने गेप किया इंडिया रिप्रेजेंट करना फिर से मैंने इंडिया के लिए गोल करना स्टार्ट किया है सो प्राउड माई सेल्फ बहुत प्राउड किया है और जो गोल 50 जो गोल था मैं मेरा फादर जो 8 मंथ्स हो गया है उसको मैं डेडिकेट करना चाहता हूँ So, स्टार्टिंग जब इंटर कर रही थी फील्ड में बहुत इमोशनल हो गया कि मुझे फिर से इंडिया के लिए प्राउड करने के लिए मूवमेंट जो आया था तो मेरा उसमें मोटिवेशन ज़्यादा हो गया था केंद्र की लेबर एम्प्लॉयमेंट यूथ अफेयर्स अमसुंग सानाखोनबगी मंत्री डॉक्टर मनसुख मंदावियाना ngarang New Delhi da E-Shram One Stop Solution hodokre hodopagi thoromda wangangladuna Dr. Mandaviana hai E-Shram portal da numit khudingi sinmi lising humphudagina lising marfutara phawba E-Shram platform da yauragliba sina masida sinmi singna thajaba hengalagli haibatu takle haiki E-Shram One Stop Solution asina E-Shram da register tawraba unorganized workers singda tongan ba social security scheme singi khudongchaba phangalagani hairi E-Shram One Stop Solution asigi maroiba pandamdi registration tawbagi thawong asida laithokhanba masung sarkar gi yaifa thawrangi scheme singda makhoi gi phangpham thokpa sing laina phanganba duni hairi Platform asina sarkar na piriba kanaba sing phanghana pagidamak registration gi thawongbu hena laithokhanba masung manung mapan phauna wanba duni haike National Manipuri Progressive Front ki Executive Committee ki mifam phamduna lagliba Panchayat Mikhalasida Assam ki mitei singi mihut masing yamna thagatnanaba Sub Committee semkhre National Manipuri Progressive Front ki Executive Committee ki mifam ama Luk ki President IS Thingom namayai tangbal lawduna Rongpur da pangthokre Mifam da Working President Dr. Maimum Santi Kumar Secretary General Mani Kumar Thoksom Treasurer Biramani Mutum Vice President Arun Singha Executive Member Herojit Mitei Ton Singh N Ranjit Lily Devi amadi Promila Singhana chingba mioi singna maroiba bakhalon kya thambiki loop asina sapong lakhibadagi hauna pangthokiba mitei samaj ki socio political development bu makhata na thaudang lokhanana bagi wareb lokhi mutum biramani bu convener khanduna political awakening sub committee ama semkhre lagliba panchayat mikhalasida mitei gi mihut mafam khudingda thagatpa masung mai paknaba thabak thauram kaya paikarlagani haina lupasina thadorokpa pawamada haire Haukiba October ki tang 19 da
Yumnam Arun Kumar Singh, Under Secretary Education S, Government of Manipur na order ama thokpiduna Jiribam Higher Secondary School gi ward liba oja sing thabirakpagi damakta Jiribam Higher Secondary School Students Union gi paikhaidagi thagatpa phongdorakli Students Union asina thadorokpa cherol asida makhatana phongdorakladuna haukiba July gi tang 15 da Elangbam Sonia Joint Secretary Education S na thadorokpa order amada Lilong Higher Secondary Madrasa dagi Jiribam Higher Secondary da transfer tawrakiba Muhammad Saukat Ali Lecturer Chemistry Hauzik Phawba join tawradriba sigi matangda Marilainaba Education Department na Hauzik Phawba action amata lobidriba karigino haina hanglakli Nauna order thokiba oja sing amadi hanadagi join tawradriba oja sing na join tawradriba Phawba school thingjenbagi khongjang handokhiroi hairi athuba matamda transfer tawrakraba oja sing school asida join tawhanbiduna class lawhanbiu Jiribam asi Manipur gi saruk amani Jiribam da oja mahut pibiramdana oja singba transfer tawbagi thawong kudaktagi lepiu haina jerola sina haire Manipur University Students Union Musuna Sinduna Manipuri Department laiba Manipur University Imphal gi Kangsangda ahanba oina National Level Kang Exhibition Match ama ngarang pangthokre Manipur University gi Vice Chancellor Professor N Lokendra CH Kulabidu President All Assam Kang Association M Jadumani President Manipur Kang Association Professor S Imoba Dean School of Humanities Professor L Birjita Head Department of Manipuri Professor M Premjit Dean of Students Welfare na match asi haudok pikhe National Kang Exhibition match asi gi coordinator Dr N Sanatomba Assistant Professor Department of Manipuri na sumnahai lai haktaktagi sanaraklaba malem leisemlon kumbi kalen kumkhaibagi awangba wangurul takliba maitrabaki saktam takliba yellow masana sibu yokhananabagi pandamda Manipur University ki campus ta lisingani gatram mapanda kangsang saduna Manipur gi saktam kanjana mafam ama kanduna thambiri Chahi taruk suraklaba kangsang asi kang masana ga mari leinana haithoi singthoiraba kangkhut sing amasung lamjing lamtak pigadoriba kanglon khangba akhanga hi singi mapamda sinaduna Manipur University gi department ni phu henbagi kang masana gi kangkhut semduna interdepartmental tournament amasung Manipur da laiba college marfutara rongi kangkhut semduna inter college kang tournament sinduna khunai ge saktam ngakpa pari puri gi khonguliba amasung academic oina Kang masana yokhatuna institutionalization tauba tangai phadaba oire hairi masina Bangladesh Tripura Assam Manipur na chingba lamsingda national amasung international gi thakta pamna sanariba kang masana sibu hena pakthok chokthok handuna university gi thakta vice chancellor na recognition pibiba haibasi puari oyoragani masina kangleicha singi thamoida thauna gi inot piba amasung college amasung university thaki mahiroi sing masamo phaba Taksi kasi naiba mapa mapugi konguli bangam zabaga loinana laisu khangba khunaicha ohenbada mateng kharat oirabasu panglagani haina national level kang exhibition match asigi coordinator Dr N Sanatomona phongdorakli Bay of Bengal gi mathakta low pressure oirakpa sina akanba nonglai lungsit oirakpa yana leire hairi amasung masina ngasi ayukta depression oiraklaga hayeng October gi tang 19 nonglai nungsita onthoroklagani October gi tang 13 gi ayukta Orissa amadi West Bengal samudra mapanda yorakani amasung dana haina mingthonba nonglai nungsita sina mathangi nimit phawbada pungda kilometer chamadagi na chamaga kun phawbagi changda akanma nonglai nungsit silakpa yai hairi masina maram oiraga ngami sing samudruda kumdanaba amasung samudruda leiriba ngami sing saphagadaba mafam singda lehenanaba khangan khre National Disaster Response Force NDRF ki miyoi sing mikup nahom singna laikre loinana Lanmi Navy amasung Coast Guard ki mi kanba amasung mateng pangnaba tim sing thaurang toduna leire akanba nong chubana maram oiraga thokanba yaba phibam sing thengnanaba Andhra Pradesh Chhattisgarh amasung Jharkhand Rajya sing thaurang taunanaba khangan khre hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Manipur gi ngangom bala international football masana singda
पुन्ना गोल यांखै चनबा ngamkiba Bharat ki ahanba sanaroi oire केंद्र की मंत्री डॉक्टर मनसुख मंडावियाना न्यू दिल्ली दा ई-श्रम वन स्टॉप सॉल्यूशन होदोखरे पंचायत मिखल असिदा मितै की मिहुत मसिंग यामना थागननबा होनबगी दमकता सब कमिटी सेमखरे जिरीबम हायर सेकेंडरी स्कूल के ओजा सिंह जॉइन तौरद्रिबा फावबा स्कूल थिंगजिनबगी खोंजंग हंदोखिरोय हाइरे मुसुना सिंधुना मणिपुर यूनिवर्सिटी की कांगसंगदा अहानबा ओइना नेशनल लेवल कांग एग्जीबिशन मैच पांगथोखरे अमसुंग अकनबा नोंगलै नुंगसित दाना उड़ीसा मदी वेस्ट बेंगल समुद्र मपानदा यौरक्लगनी हाइना भारत के अइंग असा लोइसंगना मंगजवा पिखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।